Ma'am, nasisi April ki tang ahum sagon sa numini. Nukhil ki pung ani kapsana tare ay Bontarapur dagi. Akoy ki Dharmi Bazar bawa angang singda. Hindo ali araga ay bus tong erga Silchar lakchabani. Ay na hojik lepchari ba MAPHAM si akoy ki Fatak Bazar. Silchar si akoy ki Meitei ahalam mansing na jila araga adung khangna ba. Taon ari ba taon ni. Ado akoy Manipur ki Imphal apun ba akoy Greater Imphal loi yaw Silchar ne hen chawbo ki mawong ni masi ki manung da lai ba akoy Fatak Bazar haibasi paidagi ari ba akoy bazar ni masi yam liraba kanoni masai sa aina ngasi thawoina lapsari sina akoy ki Fatak Bazar haibasi da akoy Meitei nupi singi MAPHAM yam chaungna aikoina khangjarakpada madu 79 80 matamda oiram tai ai hojikta khanjarakpani akoina Mizoram da leijarakpa matamsida aigi hojikta aina ningsing jarurga o aingonda sumba ma thijinba khochinjabagi pamjaba ma hanadagi hongna leirapta re kainaga ai hojikta khanjarakpani akoina Fatak Bazar si koijaba matamda Meitei nupi mayam akoigi mi kuntha gi mathakta madu helambasu ya yam sangna pareng oina akoigi chengpa adegi muri kabok kari gi makhal makel akoigi chini pot pa to tapa kado bona chingba yon basi yamna masang tawdana leiramni mi akoina ujabadu kuntha ni pudagi hena taramgoda wo mande adu ngasi di akoigi Fatak Bazar da Meitei MAPHAM si mang bagumna tawre haiba ai tajaba kuijare madugi sarokpa masa ma yengjagen lakpani adu aikoigi yam laibak thiningai ni aikoigi market economy se akoi Meitei na Manipur mapan lamgi da yawba sungam ngamdabagi mawong da lei aikoigi ahal lammansing na Meitei ahal lammansing na khojai rom da Meitei tagi oina nutan bazar na linkhalambadu business ki mapung oiba 90% di aikoigi mitop na pai akoigi Meitei gi injang napi yonba kaidoba khara di ron yonba kaidoba natana adagi aina recently 2000 da han ba sasabani koi laisam khunda 2000 da pangthokhiba akoigi Manipuri Sahitya Parishad Assam gi mifam Sanare High School da yaw chachagi matamda da nutan bazar aina akoigi laisam khun haijalam bhamda leiriba kaithe masadu mayangna phamo Meitei lon phajana thowi ado aina handak chachaba matamda di Meitei lon thokta mayang ngaktana leire adu Meitei dukan di yawu yahodare chumnagi hotel phambagumba kaigumba amani nata sumai tawdana adagi Bontarapur Manipur gi mapanda kwaidagi chawba Bontarapur hairiba koigi Meitei khungang sina da mayam thoktana leiramba Palonghat Bazar Amarghat Bazar Dharmi Bazar da aunga Dharmi Bazar gidi mayam da uchagre koigi Meitei nupi isi ichal sing ama ani ahum khak yang napi khara yonba kwa maru yonba adu moju tokhraga mogi MAPHAM du jo adum manghiba sumai tawdana adagi anoba kaithel mayam akoi tholokpa thengnai akoi Meitei gi khungang sing na koisilliba leiriba anakpada leiriba yamgre mayam na khangbiri duni akoi Dharam Bauli Bontarapur da haibana chingbal leiriba MAPHAM inak nakna adagi atai atopa Meitei khungang mayam ama leina tholokpa minmang da tholokpa Swadhin Bazar da Meitei ama bawa saruk yaba ngamde kuchu daram da Meitei ama bawa saruk yaba ngamde sumaina sum adagi Lakhipur Bazar su akoi Meitei gi kano akoi Meitei gi yaw da ba haitare achauba masi akoi market economy se akoi na Meitei na saruk yaba sung ngamdragadi akoi mi oiroi akoi ai isa yam phare adu da leire adu tawre ai yum phajana sare ai gari nungaiba tonge ai adu phaure haidana ai yum phajaba ma mayang marakta saraga punchi losinaba akona bibadu da penthok ngabagi phibam da sum lei taragadi akoi si akoi gi jati si akoi gi miram da mai hangat pangam dana akoi gumba akoi Silchar da laksai akoi Bangla hek akoi na ngang tholok si swai gi nate khang banina yamusi pide rickshaw driver na karina ai rangi kari de khong laksai mi
ꯀꯩꯅꯣꯗ ꯂꯨꯄꯥ 10ꯅ ꯆꯠꯂꯤꯕ ꯇꯣꯡꯉꯤꯕ ꯔꯤꯛꯁꯣꯗꯨ ꯂꯨꯄꯥ 50 ꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨ ꯃꯤ ꯃꯆꯥꯒꯤꯅꯤ ꯍꯥꯏꯖꯔꯤꯕꯗꯨꯕꯨꯗꯤ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ ꯑꯗꯨ ꯃꯥꯏ ꯃꯥꯏ ꯙꯔꯃꯅꯤ ꯑꯗꯨꯅꯤ ꯑꯗꯣ ꯑꯩ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯒꯤ ꯐꯥꯇꯛ ꯕꯖꯥꯔꯒꯤ ꯃꯔꯝꯁꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯎꯠꯆꯔꯒ ꯃꯩꯇꯩꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯎꯠꯆꯒꯦ ꯁꯤꯜꯆꯔꯒꯤ ꯐꯥꯇꯛ ꯕꯖꯥꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯈ꯭ꯋꯥꯏꯔꯝꯕꯟꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ 4-5ꯒꯨꯝꯕ ꯍꯦꯟꯅ ꯆꯥꯎꯔꯝꯕ ꯌꯥꯏ ꯃꯤꯁꯨ ꯚꯥꯔꯤꯗꯩ ꯍꯦꯜꯂꯝꯒꯅꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅ ꯊꯥꯕꯅꯣ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩꯁꯤꯡꯒꯤ ꯁꯤꯗꯩ ꯌꯦꯡꯕꯤꯌꯨ ꯒꯥꯟ ꯉꯥꯏ ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤ 2025 ꯍꯥꯏꯅ ꯇꯧꯗꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ 1880ꯗ ꯂꯤꯡꯈꯠꯄꯅꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯕꯨꯏꯂꯣꯡ ꯍꯥꯏꯕ꯭ꯔꯣ ꯀꯕꯨꯏꯂꯣꯡ ꯍꯥꯏꯅ 1880ꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯥꯇꯛ ꯕꯖꯥꯔꯒꯤ ꯀꯩꯅꯣꯁꯤꯗ ꯏꯕꯦꯝꯃ ꯃꯩꯇꯩꯂꯣꯟ ꯊꯣꯛꯏꯔꯣ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅꯦ ꯑꯩꯈꯣꯏꯅꯗꯤ ꯀꯕꯨꯏ ꯍꯥꯏꯕ ꯃꯣꯏꯅꯗꯤ ꯔꯣꯡꯃꯩ ꯍꯥꯏꯅ ꯇꯧꯕ ꯁꯤꯒꯤ ꯌꯥꯝ ꯐꯖꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯤꯡꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯇꯛ ꯕꯖꯥꯔ ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯒ ꯉꯥꯡꯉꯤꯁꯦ ꯏꯕꯦꯝꯃꯁꯨ ꯊꯣꯛꯄ꯭ꯔꯣ ꯃꯩꯇꯩꯂꯣꯟ ꯊꯣꯛꯑꯦ ꯁꯤꯗꯤ ꯃꯣꯏꯒꯤꯗꯤ ꯊꯣꯡꯒꯥꯟꯗ ꯇꯧꯖꯕꯅꯤꯅ ꯐꯩ ꯍꯥꯃꯩꯅꯤꯅꯦ ꯍꯥꯃꯩ ꯑꯗꯒꯤ ꯀꯔꯤ ꯃꯣꯏꯒꯤꯗꯤ ꯊꯣꯡꯒꯥꯟꯗ ꯀꯧꯕꯨꯏꯂꯣꯡꯒꯤ ꯊꯣꯡꯒꯥꯟꯗ ꯇꯧꯖꯕꯅꯤ ꯑꯗꯨꯝ ꯂꯦꯡꯉꯔꯣꯏ ꯑꯗꯨꯝ ꯃꯊꯪ ꯑꯩ ꯎꯠꯆꯒꯦ ꯑꯁꯤꯗꯒꯤ ꯆꯠꯂꯒ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯐꯥꯇꯛ ꯕꯖꯥꯔꯅꯤ ꯀꯕꯨꯏ ꯏꯆꯟ ꯏꯆꯦꯁꯤꯡꯅꯤ ꯁꯤꯗ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯀꯕꯨꯏ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯂꯨꯡꯒꯤ ꯈꯨꯟ ꯃꯅꯨꯡꯅꯤ ꯁꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯃꯣꯏꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯑꯗ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯃꯩꯇꯩ ꯏꯕꯦꯝꯃ ꯑꯃ ꯏꯕꯦꯝꯃ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯁꯣꯔꯣꯛꯁꯤꯗꯩꯁꯤꯗ ꯁꯤ ꯁꯣꯔꯣꯛꯇ ꯐꯝꯃꯤꯁꯤꯗꯤ ꯇꯥꯜꯂꯛꯄꯒ ꯌꯥꯎꯗ꯭ꯔꯣ ꯇꯥꯜꯂꯛꯄ ꯌꯥꯎꯋꯦꯕ ꯐꯥꯇꯛ ꯕꯖꯥꯔ ꯃꯅꯨꯡꯗꯗꯤ ꯑꯝꯇ ꯃꯐꯝ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯏꯕꯦꯝꯃꯗꯤ ꯀꯔꯤ ꯂꯝꯒꯤꯅꯣ ꯏꯆꯥꯒꯤ ꯁꯣꯅꯥ ꯏꯆꯥꯒꯤ ꯌꯥꯝ ꯂꯥꯛꯏꯃꯤꯅꯦ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯇꯥꯡꯉꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯇꯛ ꯕꯖꯥꯔ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯝꯐꯝꯗ ꯄꯣꯠꯐꯝ ꯐꯝꯐꯝꯅꯦꯗꯅ ꯁꯨꯃꯥꯏꯅ ꯌꯣꯟꯕ ꯉꯝꯕ ꯃꯩꯇꯩꯁꯤ ꯂꯩꯇ꯭ꯔꯦ ꯁꯤꯗꯁꯨ ꯏꯕꯦꯝ ꯑꯃ ꯐꯝꯃꯝꯕꯅꯤ ꯃꯥꯅ ꯃꯥꯁꯀꯥꯟꯗꯤꯒꯤꯅꯤ ꯍꯥꯏ ꯁꯤꯗꯩꯁꯤꯗ ꯐꯝꯍꯧꯕꯅꯤ ꯑꯩ ꯃꯊꯪ ꯆꯪꯖꯔꯒ ꯑꯩ ꯎꯠꯆꯒꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯇꯛ ꯕꯖꯥꯔꯁꯦ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗ ꯍꯣꯁꯄꯤꯇꯥꯜ ꯔꯣꯗ ꯑꯗꯒꯤ ꯀꯔꯤ ꯂꯩꯔꯦ ꯃꯃꯤꯡ ꯆꯠꯄ ꯃꯐꯝ ꯁꯤꯡ ꯄ꯭ꯔꯦꯝ ꯇꯣꯂꯥ ꯍꯥꯏꯕꯅꯆꯤꯡꯕ ꯀꯩꯗꯧꯕ ꯑꯆꯧꯕ ꯁꯤꯇꯤ ꯃꯅꯨꯡꯒꯤ ꯃꯌꯥꯏꯁꯤꯗꯩꯁꯤꯗ ꯐꯥꯇꯛ ꯕꯖꯥꯔꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯤ ꯑꯩ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯃꯨꯛꯇ ꯎꯠꯆꯒꯦ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯁꯨ ꯂꯥꯛꯏꯌꯦ ꯁ꯭ꯋꯥꯏꯗꯗꯤ ꯃꯩꯇꯩ ꯃꯥꯜꯂꯒꯁꯨ ꯀꯩꯅꯣꯒ ꯑꯣꯏꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯖꯅꯤ ꯃꯩꯇꯩꯅꯤꯀꯣ ꯀꯥꯏꯗꯩꯅꯣ ꯍꯥ NITꯗꯒꯤ ꯑꯣ ꯀꯩꯊꯦꯜ ꯀꯥꯔꯛꯏꯕ ꯇ꯭ꯔꯥꯐꯤꯛꯀꯥꯁꯦ ꯁꯤꯜꯆꯔꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯅ ꯇꯧꯕꯗ ꯇ꯭ꯔꯥꯐꯤꯛꯀꯥꯁꯦ ꯄꯪꯆꯤꯟꯗ ꯆꯤꯟꯕ ꯑꯗꯣ ꯐꯥꯇꯛ ꯕꯖꯥꯔ ꯃꯅꯨꯡꯁꯦ ꯑꯅꯥꯟꯕ ꯃꯐꯝꯗꯤ ꯅꯠꯇꯦ ꯑꯗꯣ ꯅꯥꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯏꯆꯥꯗꯒꯤ ꯂꯥꯛꯑꯒ ꯐꯝꯃꯤꯃꯦ ꯑꯗꯣ ꯏꯆꯥꯗꯒꯤ ꯂꯥꯛꯑꯒ ꯐꯝꯕꯗꯣ ꯃꯔꯛꯇꯒꯁꯨ ꯇꯥꯟꯊꯣꯛꯄꯤ ꯍꯥꯏꯁꯤꯅꯦ ꯑꯗꯣ ꯇꯥꯜꯂꯝꯒꯅꯤ ꯃꯤꯒꯤ ꯒꯜꯂꯤꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯃꯥꯔꯀꯦꯠꯇ ꯃꯌꯥꯝꯅ ꯎꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔꯗ ꯑꯩ ꯀꯩꯊꯦꯜ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯏꯔꯥꯏ ꯀꯩꯊꯦꯜ ꯑꯗꯨ ꯀꯩꯊꯦꯜ ꯂꯩꯅ ꯑꯩ ꯀꯩꯊꯦꯜ ꯃꯊꯪ ꯎꯠꯆꯈ꯭ꯔꯦ ꯑꯗ ꯃꯩꯇꯩ ꯑꯣꯏꯕꯤꯔꯕ꯭ꯔꯣ MEITEIGI इम्फाल की रो स्वाई की रो कसर की नहीं कसर का वही नो सुनाई रोड सिलचर सुनाई रोड की
Sonai road kia. Cái thiên cả biết rồi cái đời nó. Cái thằng sẽ cái số ra cái thằng tôi. Để cho ra mình ngóng tới đi hay vô. Ấy khang em funny câu đi. Phần đi cái thằng tôi không có ra. Ấy army retired ni. Ê, isa nu paro. Ai cho ni pani. Sắc yam nó thêm mà này, isa nu pa mình ngóng tới hay vô nè. Eigi naming Sandeep câu rồi. Kharam jere ke everyone. Cho acha, yum nak ti. Khang em bảo, yum nak hang mà đâu yam khang nát đi. Ada ni ai sum mayam da sum hang jawa da ba. Yum nak khai kan da nè. Nang YouTube ni. Ha. Nang YouTube ni. Nang ki channel ki Paul naming. chen ni Manindra Konsam ko bun. Manindra Konsam. Ông tới yên view ko. Oja nu ngai ông tới chang je ge. Bon Tarapur gi kai then. Akoi gi Golachina da amma adegi mayai da amma adegi akoi moirang kai then akoi kuning thek ta amma ahum lei ba sei da mayang sing na la ga pot yon ba se. Mayang sing loina mok kai then ahum mok ta pham me ba. Adegi amu dormi gi ju kai then nu mi hai ba lei polong ga ki ju kai then nu mi hai ba lei moi je kai then loina mok ta tho ga pham me ba. Adegi amar ga ta so adum pham me ba. Aduna di moi da kai then pham ba gi mawong se nungti gi uoi ba. Ado akoi Meitei gi di adum ba su ngamde aduga market sing da Meitei hingol manung da tau bu su akoi gi kari hai tare mayang na la ga pham ba. Market economy sima akoi pura totally yam nungai jaba akoi gi ching lekai haina ama chachagi badudi makoina kai khel lamal lingkhatana tawbudu ai thengna jarakhi ai mayam da thamjagre madugumba khara akoi yaudragadi kai chen gi jaida aduga maru oina Silchar gi manung da leriba Fatak Bazar gumba yamna important oiba maru oigraba akoi gi kai khel jida Meitei na hana dagi lejarakpa mapham kanba ngamdabse mina tantholokpa nate jumna magi kamhuri kabo yolambadu tawre masa masu nungai re yai phare adaidi natraga ahal loisele tawba ngamdre mahut chinbina bal leitadana tokhiba adai mina sum louhiba adugi mawongni tawrise adu aina haijaningbadi kanaguma mana phambirambadu sida yengbiyu akoi ibe mama kari yoli ibe mana di kai leino kamrangagi ro no noi ayuk te laga chali ro nudin haliba kamranga dei gari budi chatok chasin nungai rabanina ado si mi gi da tanga tawrira natraga nasagi mafam lo sibo mi gi da tang mi da bhara pi ne ba sini yengbiyo akoi gi kano da leitre ba akoi gi mafam leitre ba ai ongta Meitei jingna muri kabo yolambagi mafam do ongta uchage sidaro sidai do Meitei nupi ma famam dai chakraba ma dia masu mi mafam da tanga phami mi na si kai no mingon dai lawraga yolira natraga o phai sini ai changjage sida leire ma kai no ngangna dana lei asida phambado ado ma ngangna jara sano horen tholokpada kainon tawge akhoi muri ka box yam chawnga akhoi mayang singna yam chawna dukan si phami sumai tawdana phami si moina loina ma muri ka box yam phajana tawbani moina sumaina tawkhre akoina tawba ngamhodre business ki angle se akhoi gi Meitei jati si Manipur da su mikap tholokpa kuidri koina khangakpada Imphal hek khairamban kaithel Kaunga Bazar Thangal Bazar da Meitei gi dukan manga suna urakpa nate cha thaknaba hotel akhoi gi hotel kaina khara amma khak leiramba natana atei hotel bawba kaino tawramde sida uchage Meitei nupi singsi aina hangjare sida isda Meitei nupi manga khak ayukta laaga chatkhre hai ayukta laaga si moi phambam si yengbi somnagi manga khak matam amada kunthra degi hena akhoi ujarakhi Meitei nupi sing ngorong tawna yam nuksi jagi ba matam du da adu tawkhibani adu moi manga khak laaga ayukta mayang sing da yolammaga moi je chatkhre hai manga si ju mathang chahi da natraga chahi khara leraga di pungu mukhiba yai si Meitei nupi singi mafam soidana oiramba ya masi akhoi mathak ka si hodana tawribase
ꯃꯁꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯩꯇꯩ ꯅꯨꯡꯁꯤꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯗꯅ ꯁꯨꯝꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯒꯤ ꯃꯐꯝꯁꯦ ꯃꯁꯤ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯩꯇꯩꯅ ꯐꯝꯃꯝꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯃꯣꯏ ꯑꯗꯨꯝ ꯃꯩꯇꯩ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯁꯤꯗꯩꯁꯤꯗ ꯁꯤ ꯌꯣꯟꯕꯅꯦꯕ ꯈꯪꯖꯔꯒꯗꯤ ꯃꯤꯅ ꯂꯩꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯍꯥꯡꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯣꯏ 5 ꯀꯥꯔꯛꯏꯕꯅꯤꯅ ꯃꯣꯏ 5ꯅ ꯀꯥꯔꯛꯑꯒ ꯌꯣꯜꯂꯒ ꯂꯩꯔꯝꯃꯤꯕ ꯃꯐꯝꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃ ꯇꯧꯔꯝꯕꯅꯤ ꯃꯈꯣꯏꯅ ꯂꯩꯍꯧꯋꯦꯅ ꯑꯩ ꯋꯥꯔꯤ ꯁꯥꯕꯅꯦ ꯑꯩꯅ ꯃꯐꯝ ꯈꯪꯗꯗꯅ ꯊꯤꯔꯤꯉꯩꯗ ꯃꯥꯁꯨ ꯆꯠꯂꯝꯃꯦ ꯑꯗꯨ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯀꯔꯤꯅꯣ ꯃꯥ ꯐꯤ ꯌꯣꯟꯕꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯑꯗꯨ ꯌꯣꯟꯐꯝ ꯍꯥꯏꯁꯤꯗꯤ ꯄꯣꯠ ꯌꯣꯟꯐꯝ ꯍꯥꯏꯁꯤ ꯁꯤ ꯃꯐꯝꯗ ꯑꯗꯨ ꯄꯣꯠ ꯌꯣꯜꯂꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕ ꯂꯥꯛꯀꯗꯣꯔꯤꯅꯦꯕ ꯁꯤꯅꯤ ꯑꯩ ꯂꯥꯏꯕꯛ ꯊꯤꯕꯕꯨ ꯑꯩꯅ ꯈꯟꯕꯅ ꯅꯨꯡꯊꯤꯟꯗꯒ ꯀꯥꯔꯛꯑꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯍꯟꯕ ꯑꯗꯣ ꯃꯣꯏꯗꯤ ꯀꯩꯅꯣꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯌꯨꯛ ꯀꯥꯔꯝꯃꯒ ꯃꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯌꯥꯡꯁꯤꯡꯅ ꯑꯗꯨꯝ ꯂꯩꯕꯤꯍꯧꯕꯖꯥꯠꯅꯤ ꯑꯗꯨ ꯇꯧꯔꯒ ꯑꯗꯣ ꯁꯤꯁꯨ मोई 5 खक हौजिक कार ये हाँ भैया हेलो सिर्फ 5 मणिपुरी औरतें कितना आता है मालूम नहीं है इधर में जो बैठा था अभी वो चला गया अच्छा और सीधा अम फमम बनी मादी मान ले हो जानी अदु चटखरे सीनी आई मसी खक आई तमजगे देना आई लाक्सवनी सिलचर सी यम चावखरे चावबदुबु अखोई इम्फाल ग्रेटर इम्फाल लोइना म पुंजिलगा सिलचर गी जी टाउन सिटी हाइदुनी अचौब होटल न चिंगबसु मखल मखा न लेरबा अदुमबनी अदुगा सीनी अखोई मैतेगी लाइबक थीबसे अखोई मणिपुर की मपानदा आइना उजबदा यामना अखोई थमोई काइनिंगाई ओइबा अखोई गुवाहाटी की मणिपुर यूनिवर्सिटी की हेक चंगबमदा मयांगी अचौब होटल अमा हेक लेखलपगुम्बा सुगुम्बा मैतेगी यामना वखल थेनबा फिबमसे आइदी खरा ngangjangन ओइना तौई आइना ngangjरिबा कयासे नुक्सिबिद्रसु कैसु काइदे आइना खंजबा मिनी अदुगा आइदा ngangjनिंगबा खरा दुबाउदी अदुम ngangjरगे गाइनागा आई खंजबा मिनी अदुना मसीगी फिबमसिदी ताहंजनिंगदे फातक बाजार सिलचर जिला सिलचर की टाउन मनुंगदा ख्वाइदगी अरीबा अमसुंग ख्वाइदगी चावबा टाउन अखोई बाजार ओइबा फातक बाजार मनुंगदा मैतेगी मफम मुलहनबा हाइबसिदी तौहैदबा मसे अखोई तुंगी मिरोलना दा अखोइना पाप लंगसिन जगदबा थोकनी हाइबजे हौजिकी मतमगी अखोई लमदम मसोमदा अखोई मैतेगी नि कायना चोंग फंदना तौबिरिबा मयांगी मफमदा आइदी हाजनिंगे आई मसी थौजरगा आई फातक बाजार की नाकन नमा हाइफेट उच्चगे सुमाई तौई फातक बाजार से अंगकपनी मागी येन योमफम nga योमफम अदु योम अंगक याम चावबा कैनोनी अदु मसीगी खितंग उच्चरगा आइना फातक बाजार की मरमदा तमजगे न लाक्सबसी आई लोसिनजगे अदु मैतै नुपीसिंग अहुम मरी थेंगनजैबिदु यंगबिउ मिंगोंदा तालगा अदगी सोरोक्ता फमीदुदी तानबगासु यावे हाइसिनी अदु तौरे अदुगा अखोइगी न मपु ओइदना लाक्पा मफमदुना सुम्मीगी ओहेंदना लेखरे मसी यामना असोनबा अखोइगी आई अमुकसु हाइजगे अखोइ आई मतिक चारे याम हाइरे आई इसा ऑफिसर ओइरे आई पैसा याम पाइरे अदो युम फजबा सारे मयांग मरक्ता आई कार तोंगे नुंगाइना लेरे हाइना पेंथोकनबगी फिबमदा सुम लेखरगदी अखोइ मैतेगिसिदी अखोइ यारोय अखोइ नोम नत्र नोमदी मुठबगी मैकैदा सोइदना लाकनी हाइबसे आई थमजनिंगे आई फातक बाजार की असोंगी ngasai sign board leibadुगी कनोदु उच्चक सिनी सिदा थेलिबसे फातक बाजार मर्चेंट एसोसिएशन सिलचर हाइना तौरगा थेलिसे आई खिचिकन मनुंगदा फातक बाजार न लेरिबा मौंगसे सुमाइ तौदना याम मरी संदोगा अमरोमदा लोंगा कथेनजिदी अदुम अहानबा हेक फंबा हौबगे त छिटकनेबा लेते अखोई फातक बाजारदा मैतै नुपीसिंगी ओइना कंजदना मुहोइना लेरंबा 1980 बावा आई उजगिबनी अदुई मतुंगदि आई चंगजगिद्रे 1979 दा मिजोराम दा थबक फंगजबनी अदगी
80 ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯗ ꯆꯪꯖꯗꯅ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯕꯥꯁ ꯀꯥꯟꯗꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯃꯩꯇꯩ ꯅꯨꯄꯤꯅ ꯀꯕꯣꯛꯀ ꯌꯣꯟꯕ ꯃꯇꯝꯗꯨꯗꯤ ꯄꯣꯗꯣꯟꯒ ꯇꯧꯔꯝꯃꯤ ꯑꯗꯣ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯁꯤꯡꯅ ꯀꯕꯣꯛ ꯍꯩꯕꯣꯛ ꯌꯣꯟꯖꯅꯅꯕ ꯀꯩꯊꯦꯜꯁꯪ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯕꯥꯁ ꯀꯥꯟꯗꯤꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯁꯤꯟꯕꯤꯕ ꯉꯝꯗꯕꯁꯤꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯄꯣꯛꯅ ꯌꯥꯝ ꯑꯁꯣꯟꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯥꯏꯅ ꯕꯣꯟ ꯇꯔꯥꯄꯨꯔꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯗꯧꯔꯃꯤ ꯕꯖꯥꯔꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯐꯝ ꯂꯩꯔꯤ ꯑꯗꯣ ꯃꯐꯝ ꯂꯩꯕ ꯍꯥꯏꯁꯦ ꯃꯨꯠꯈꯤꯗꯣꯏꯅꯤ ꯊꯧꯔꯥꯅꯤ ꯑꯃ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯒ ꯁꯣꯆꯤ ꯑꯩꯈꯣꯏ ꯂꯣꯏꯅꯖꯕꯒꯤ ꯃꯆꯦꯅꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯒꯗꯤ ꯃꯥꯏ ꯃꯐꯝꯗꯨ ꯃꯥꯡꯗꯣꯔꯤ ꯑꯗꯨꯝꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯗ ꯃꯁꯤ ꯃꯥꯡꯗꯅꯕ ꯃꯥ ꯂꯩꯇ꯭ꯔꯒꯗꯤ ꯀꯅꯥꯅꯣꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯣꯟꯕ ꯀꯔꯤꯅꯣ ꯆꯔꯤꯛ ꯌꯣꯟꯒꯦꯔꯥ ꯑꯔꯨꯞ ꯑꯇꯥꯎ ꯌꯣꯟꯒꯦꯔꯥ ꯃꯩꯇꯩꯒꯤ ꯐꯤ ꯌꯣꯟꯒꯦꯔꯥ ꯃꯩꯇꯩꯒꯤ ꯀꯩꯅꯣꯝ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯒꯠꯅꯅꯕ ꯃꯑꯣꯡꯗ ꯁꯤꯟꯕꯤꯗ꯭ꯔꯒꯗꯤ ꯁꯤꯅꯤ ꯐꯥꯇꯛ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯄꯒꯤ ꯀꯣꯏꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏꯗꯕꯅꯤ ꯑꯗꯣ ꯃꯁꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤ 30-40ꯅ ꯐꯝꯃꯝꯕ ꯑꯩꯈꯣꯏꯕꯨ ꯀꯕꯣꯛ ꯃꯨꯔꯤ ꯀꯕꯣꯛ ꯌꯣꯟꯕꯒꯤ ꯃꯨꯔꯤ ꯀꯕꯣꯛꯇꯨꯗꯪ ꯌꯣꯟꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯀꯔꯤꯅꯣ ꯌꯣꯟꯅꯅꯕ ꯇꯧꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯡꯉꯦ ꯃꯨꯠꯊꯔꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯁꯤ ꯇꯧꯍꯟꯕꯤꯗꯅꯕ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯊꯦꯡꯗ꯭ꯔꯤ ꯃꯐꯝ ꯈꯔ ꯂꯩꯔꯤ ꯃꯣꯏ 5ꯗꯪ ꯂꯥꯛꯑꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯃꯣꯏ 5ꯗꯨꯒꯤ ꯃꯐꯝꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯩꯍꯧꯔꯤꯕ ꯑꯇꯦꯛ ꯑꯀꯥꯏꯅ ꯊꯜꯂꯕ ꯁꯪꯗꯨ ꯈꯔ ꯂꯣꯏꯁꯤꯟ ꯈꯟꯖꯤꯟꯗꯅ ꯁꯦꯝꯖꯤꯟꯗꯅ ꯁꯝꯅꯕꯤ ꯇꯥꯔꯦ ꯃꯣꯏꯒꯤ ꯀꯣꯃꯤꯇꯤꯒꯅꯤ ꯈꯪꯗꯦ ꯁꯔꯀꯥꯔꯒꯤꯅꯤ ꯈꯪꯗꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯅꯤꯅ ꯉꯝꯕꯤꯕ ꯇꯥꯏ ꯑꯗꯨ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕꯅꯦꯅ ꯆꯣꯡꯊꯣꯛꯄꯤꯕꯒꯤ ꯑꯔꯊꯁꯨ ꯊꯣꯛꯇꯦ ꯍꯥꯏꯅ ꯑꯗ ꯑꯩꯗꯤ ꯈꯟꯖꯩ ꯑꯗ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯇꯛ ꯕꯖꯥꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯔꯣꯗꯀꯨꯝꯕꯗ ꯑꯩ ꯉꯁꯤ ꯁꯤꯜꯆꯔꯗ ꯂꯥꯛꯆꯔꯒ ꯐꯥꯇꯛ ꯕꯖꯥꯔꯒꯤ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯇꯥꯛꯆꯕ ꯐꯥꯇꯛ ꯕꯖꯥꯔꯗ ꯃꯩꯇꯩꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯃꯩꯇꯩꯒꯤ ꯃꯐꯝ ꯃꯨꯠꯊꯔꯛꯄꯒꯤ ꯐꯤꯕꯝ ꯇꯝꯖꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:40 ꯇꯥꯁꯤꯜꯂꯛꯑꯦ ꯑꯗꯨ ꯆꯥꯎꯔꯥꯛꯄ ꯃꯇꯝ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯗꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯇꯥꯎꯟꯒꯤ ꯒꯣꯄꯥꯜꯒꯟꯖ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯐꯥꯇꯛ ꯕꯖꯥꯔ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯒꯣꯄꯥꯜꯒꯟꯖꯀꯤ ꯂꯝꯕꯤ ꯄꯔꯤꯡꯅꯤ ꯑꯩꯒꯤ ꯇꯨꯡꯗ ꯆꯠꯈꯤꯕꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯣꯝꯗ ꯑꯣꯏꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝꯇꯣꯂꯥ ꯊꯣꯛꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯐꯥꯇꯛ ꯕꯖꯥꯔꯗ ꯃꯩꯇꯩꯒꯤ ꯃꯐꯝ ꯀꯟꯕ ꯉꯝꯗꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯐꯝ ꯑꯩꯈꯣꯏꯅ ꯀꯟꯖꯕ ꯉꯝꯗꯅ ꯅꯣꯡꯃꯒꯤ ꯃꯨꯠꯁꯤꯜꯂꯛꯑꯒ ꯃꯩꯇꯩꯅ ꯃꯤꯒꯤ ꯀꯩꯅꯣꯗ ꯃꯆꯤ ꯃꯌꯥꯗ ꯇꯥꯡꯉꯒ ꯂꯩꯔꯛꯄꯒꯤ ꯐꯤꯕꯝꯁꯤ ꯎꯠꯆꯒꯦ ꯍꯥꯏꯗꯅ ꯃꯁꯤ ꯇꯧꯍꯟꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯁꯤ ꯑꯩ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯔꯨ ꯑꯣꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯁꯤꯜꯆꯔꯒꯤ ꯖꯤꯂꯥ ꯇꯥꯎꯟ ꯁꯤꯜꯆꯔꯒꯤ ꯑꯀꯣꯏꯕꯗ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯌꯦꯡꯕꯤꯌꯨ ꯁꯣꯅꯥꯏꯗꯒꯤ ꯀꯩꯊꯦꯜ ꯀꯥꯔꯛꯍꯧꯔꯤ ꯑꯗꯒꯤ ꯀꯥꯃꯔꯪꯒꯥꯒꯤ ꯌꯥꯎꯍꯧꯔꯤ ꯏꯆꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯅꯥꯏ ꯏꯆꯥꯒꯤ ꯌꯥꯎꯍꯧꯔꯤ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯟꯕꯤꯔꯒ ꯁꯔꯀꯥꯔꯗ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯍꯟꯕ ꯌꯥꯗꯦ ꯐꯅꯌꯥꯝꯅ ꯂꯧꯁꯤꯜꯂꯝꯃꯅꯤ ꯑꯩ ꯈꯟꯖꯩ ꯃꯌꯥꯡꯁꯤꯡꯅ ꯗꯨꯀꯥꯟ ꯃꯆꯥꯁꯤꯡ ꯀꯔꯤꯁꯤꯡ ꯁꯥꯖꯤꯟꯗꯅꯒ ꯂꯩꯔꯝꯃꯅꯤ ꯃꯗꯨꯒꯗꯣ ꯍꯥꯏꯗꯅ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯊꯝꯕꯤꯌꯣ ꯍꯥꯏꯅ ꯊꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯗꯩꯗ ꯐꯝꯅꯅꯕ ꯊꯣꯛꯇꯥꯔꯦ ꯑꯩꯈꯣꯏ ꯊꯣꯛꯍꯟꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯅꯤ ꯃꯁꯤ ꯇꯝꯖꯅꯕ ꯑꯩ ꯂꯥꯛꯆꯕꯅꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯖꯥꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯒꯤ ꯃꯩꯇꯩꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯝꯖꯕ ꯄꯥꯎꯗꯝꯅꯤ ꯑꯔꯥꯅꯍꯨꯏ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯔꯥꯅꯍꯨꯏꯗꯤ ꯑꯩ ꯌꯥꯎꯒꯅꯤ ꯊꯥꯖꯗꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯄꯣꯠꯁꯛꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯇꯛ ꯕꯖꯥꯔꯗ ꯍꯥꯟꯅꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯐꯥꯇꯛ ꯕꯖꯥꯔ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯩꯇꯩꯅ ꯇꯥꯔꯛꯄ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯑꯃꯅꯤ ꯃꯥꯅ ꯐꯥꯇꯛ ꯕꯖꯥꯔꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯈꯨꯟ 1880ꯗ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤ나 1880ꯒꯤ ꯃꯇꯝꯗꯨꯗꯗꯤ ꯐꯥꯇꯛ ꯕꯖꯥꯔꯁꯤ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯀꯕꯣꯛ ꯆꯨꯖꯥꯛꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯆꯨꯖꯥꯛ ꯍꯥꯏꯌꯦ
ꯁꯣꯔꯤ ꯆꯦꯡꯄꯥꯛ ꯀꯕꯣꯛ ꯃꯨꯔꯤꯅ ꯆꯤꯡꯕ ꯌꯣꯟꯗꯅ ꯀꯩꯗꯧꯗꯅ ꯑꯗꯨꯝ ꯇꯧꯔꯛꯑꯃꯅꯤ ꯑꯗꯨꯝꯕ ꯃꯐꯝꯗꯨ ꯉꯁꯤ ꯃꯥꯡꯍꯟꯕꯁꯦ ꯆꯨꯝꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯥꯔꯀꯦꯠ ꯏꯀꯣꯅꯣꯃꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯏꯆꯥ ꯐꯅ IAS ꯑꯣꯏꯁꯅꯨ ꯑꯃ ꯑꯣꯏꯁꯅꯨ ꯖꯥꯇꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯀꯤ ꯏꯀꯣꯅꯣꯃꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯅꯕꯁꯦ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯅ ꯑꯃꯕꯨ ꯁꯧꯒꯠꯅꯗꯅ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯍꯣꯠꯅꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯦꯔꯒ ꯑꯩꯅ ꯉꯁꯤ ꯁꯤꯜꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯒꯣꯄꯥꯜꯒꯟꯖ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯥꯇꯣꯛ ꯕꯖꯥꯔꯁꯤꯗ ꯂꯥꯛꯆꯔꯦꯔꯒ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯃꯍꯧꯁꯥꯒꯨꯝ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯂꯧꯂꯨꯛꯆꯔꯤ